ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯥꯟ ꯇꯧꯅꯕꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯊꯤꯟꯊꯕ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯗ ꯅꯠꯇꯅ ꯐꯨꯔꯨꯞ ꯑꯃꯠꯇꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯐꯪꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯂꯤꯌꯥꯡꯃꯥꯏ ꯕꯦꯞꯇꯤꯁ ꯆꯔꯆꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯦꯚꯔꯦꯟ ꯁꯕꯣꯟꯖꯤꯅꯥꯡ ꯊꯤꯌꯣꯃꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯤꯌꯥꯡꯃꯥꯏ ꯈ꯭ꯔꯤꯁꯇꯟ ꯆꯔꯆꯦꯁ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯂꯋꯔ ꯃꯈꯥꯟꯗ ꯂꯩꯕ ꯂꯤꯌꯥꯡꯃꯥꯏ ꯕꯦꯞꯇꯤꯁ ꯁꯦꯟꯇꯔ ꯆꯔꯆꯇ ꯄꯥꯡꯊꯣꯛꯄ ꯂꯤꯌꯥꯡꯃꯥꯏ ꯐꯨꯔꯨꯞꯅ ꯈ꯭ꯔꯤꯁꯇꯟ ꯂꯥꯏꯅꯤꯡ ꯂꯧꯔꯛꯄ ꯆꯍꯤ 104 ꯁꯨꯔꯛꯄꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯈꯨꯟꯗꯥꯕ ꯂꯤꯌꯥꯡꯃꯥꯏ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯤꯡꯁꯤꯡ ꯌꯨꯝꯕꯤ ꯑꯃ ꯌꯨꯡꯕꯒꯤ ꯃꯊꯛꯇ ꯁꯣꯚꯦꯅꯤꯌꯔ ꯑꯃꯁꯨ ꯐꯣꯡꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯦꯚꯔꯦꯟ ꯁꯕꯣꯡꯖꯅꯥꯡꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯦꯠ ꯑꯁꯤꯗ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇꯁꯨ ꯐꯪꯂꯤ꯫ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯁꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯅꯤꯡ ꯍꯟꯕꯒꯤ ꯃꯊꯛꯇ ꯐꯨꯔꯨꯞ ꯑꯅꯤꯃꯛꯇ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯒ ꯇꯣꯛꯀꯅꯤ꯫ ꯂꯥꯟꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯇꯣꯡꯖꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕꯤꯗꯨꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯦꯚꯔꯦꯟ ꯑꯁꯤꯅ ꯂꯤꯌꯥꯡꯃꯥꯏ ꯐꯨꯔꯨꯞꯅ ꯈ꯭ꯔꯤꯁꯇꯟ ꯂꯥꯏꯅꯤꯡ ꯂꯧꯔꯛꯄ ꯆꯍꯤ 104 ꯁꯨꯔꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯏꯁꯣꯔꯕꯨ ꯊꯥꯖꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯈꯠꯅꯗꯨꯅ ꯂꯩꯕꯁꯤ ꯁꯦꯡꯅ ꯍꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯋꯤꯟꯅꯔ ꯂꯩꯔꯣꯏ, ꯑꯉꯝꯕ ꯍꯥꯏꯕꯁꯤ ꯂꯩꯔꯣꯏ, ꯑꯅꯤꯃꯛꯁꯤ ꯂꯨꯖꯔꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤꯁꯨ ꯐꯠꯇꯦ, ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯁꯨ ꯐꯠꯇꯦ꯫ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯃꯁꯤ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯑꯃ ꯑꯩꯈꯣꯏꯅ ꯁꯦꯝꯂꯦ ꯍꯥꯏꯔꯒ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕꯤꯌꯨ, ꯗꯤꯁꯀꯁ ꯇꯧꯕꯤꯌꯨ, ꯌꯥꯅꯗꯕ ꯃꯈꯩ ꯑꯁꯤ ꯉꯥꯡꯅ ꯁꯛꯅꯔꯒ ꯌꯥꯅꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯉꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯟꯖꯥꯎ ꯀꯌꯥ, ꯃꯤ ꯀꯌꯥ ꯍꯠꯅꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯅꯔꯕ ꯐꯥꯎꯕꯗ ꯑꯃꯨꯛꯀ ꯋꯥꯔꯤ ꯇꯧꯅꯔꯒ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕ ꯉꯥꯛꯇꯅꯤ꯫